เทรนฮะนาฮานไอ้นาฮานอะไรมาเลยไอ้สิ่งโฟนเจ้าฮะใครจะใครสิ่งโฟนเจ้าสิ่งเด็ดตาไอ้ปีเข้าตัวอยู่เนี่ยฮะไอ้สิ่งปีเข้ากี่เด้อใครจะใครมาสิ่งปีเข้ากี่เด้อถ้าเป็นช็อกกี้พอมันดักกันนานเด้อก็เลยแบบอะไรมาฆ่าเด้อคุยเด้อสิ่งเลยแบบสิ่งอะไรสิ่งเจเซนเทอร์ก็ขนาดต่อไปได้เลยสิ่งเจ้าฮะเฟรนสิ่งเซนเทอร์ก็ตาบเดี๋ยวพูดที่สมัยตาบจะจุ่มในสิ่งที่ตั้งเทียมนั่นที่ก็สมัยตาเลยฮะตาเลยสิ่งที่สมัยทะเลเลยแบบทะเลเลยมันชิ้นลูกเป็นไอ้ไอ้ยังอ่ะตั้งเช็คนะมันนี่ยังอ่ะดูเราคนเลยไอ้เราคนเราหายยังก็พูดจุ่มเดี๋ยวมันเลยสิ่งที่พูดจะให้ IP แกโน IP66 ละ IP แกโน67ละแกโนไว้เป็นเนี่ยwater resistant ไว้ waterproof ดินั่นเองก็อะไรเด้อหากตัวยังการจะได้ไอ้เจ้าตัวอยู่หน่วยเทรนนิ่งว่าคันตัวฮะไต่ช่วยไต่ทั่วกันจะได้ใครจะเว้ไต่ทั่วกันจะได้ยาเลยเพราะแค่ที่ช่างจังเดสิได้สิกริลจะได้มาสิจะได้จังกระดานขันมันเองก็มาสิได้จังบ้ามันเลยจังเดรดูก็มาสิกี่สไปกี้เจสิได้จะได้สิได้สิ SPN อยู่ส่งทัวร์เลยตามดูฮะมาสิกี่ส่งทัวร์เลยดูก็ไอ้เนี่ยเราทั่วกันชิงไปเองใครล่ะแฟร์อะไรไอ้เจ้าต้องกบว่าห่างตัวก็ไต่ถ้วยเพื่อนนะไต่ทั่วกันนี่แหละแล้วก็สไปดูสิกี่เจ3.5 mm นี่นะก็แล้วสิเราจะชิงจังกระดานขันมันจังเดรสิเราจะอะไรสิเราดิจังเนี่ยว่ะจังมันนี่นะก็ไม่ได้ทิชชู่เปเปอร์นับสั่งเลยอะไรสิเราถ่ายสมัยจริงเดรกันได้Android system มันก็ Android system มันสมัยถ่ายจะสิเดียนี่สิเรากี่ Wi-Fi ถ่ายตัวคนนี้ไว้สิไลฟ์ตัวเจ้าอะไรนั่งกี่เจนั่งสิกี่จ่ายชิงพอเจ้าชิงโจทย์เลยดูนะชิงไต่ทูชิงตัวกลางกันลบพูนจะสมัยนั้นเช็คตัวก็เช็คตัวเราก็ดีชิงตัวส่งถูกแล้วนี่นะดูหายเลยดูกันนะตระกันนั่งนุ่งชิ้นนะทูนะกลางกันเกดีว่าหายจะทูนะกลางกันเกดี blower ชิโน่blower ตัวโคตรเยอะดิตัวกูน่ะหายเพนนะตระกัน blower เลยก็ดีกว่า blower นะตัวนะหายก็ดูไอ้ blower นะกามถุยชิงไอ้มันตัวเราก็พันกุยเลยกันนะพันกุยเนี่ยดีชิงจ่าชิงตัวว่าดูดาวยาวันไอ้จ่าจะพุ่งแล้วตัวหุ่นง่ายเป็นเนี่ยดูกี่วารีนี่เด้อเฟรนดูโฟนจะใกล้เด็กก็ให้ดูโฟนกี่แอปพลิเคชันที่ตัวนั้นก็ชิบเดียดูชิบโฟนจะพาบานะก็กี่แก่ตาเลยโฟนกี่การนับว่าก็แก่ตาชิงจังเดนชิงดูลุปรามเนี่ยอันตัวเดียวเนี่ยชิงดูยารู้ตามนี้นะเฮ้ยไทยนะไอ้กี่ LG กี่โฟนนั่นเลยมั้ยดูโฟนดูชิงจังเอวก็ชิงจังอุบได้ดีนะโฟนจะยากี่ตัวดูไม่วารินที่เลยไปนะหายใจเลยข้างเดียไอ้ข้างเดียนะหายใจเลยดูมันเนี่ยชิงจังเรนให้ดูฟรีแต่ต้องเชนบริเอาดิสเพลย์ดูโฟนโดยชิงจังตัวนั้นว่าพอนะบิโอโฟนชิงจังอะไรพัฒน์ตัวนั้นดูกี่วารีนี่ใช่เพื่อนวิดีโอจะการีกี่ใช่ไหมโน้ตข้างเดียพอจะอ่างมันสิเดอโรสโยลักปะก็โรสเลย propose ดีนะครับตรงนี้จะใกล้เนาะลูกป้าคนท้าปีอ่างตัวนั้นโยลักปนิดาได้ชมไอ้เนี่ยพัมมากันเดี๋ยวก็วิดีโอเชื่อมไปกันได้โรสตัวมันเนี่ยสิเดอก็วิดีโอเดี๋ยวก็ยังพัฒนามาเลยมองก็ดีมันมาแล้วเนี่ยอ่างนั้นมาคนเอาไปเลยมันลูกป้าคนท้าเนี่ยลูกป้าตราปีแล้วท้าตัวกระจายอ่างคำมันเนี่ยตัวลูกป้าคนท้านี่นะปีน่ะว่ามีอะไรนี่นะสิปิวระเกนะตลอดนี่นะตราฮะน้อยกินนั่นเต้ข้างไงนะไอ้ชากินเนี่ยน้อยกินนั่นเต้ก็วารีตัวสิข้างไงนะสิโรสลูกป้าคนท้าเขาจึงก็สิจะ propose ดีเนี่ยเป็นโรสดีเนี่ยเป็นอะไรมาให้ได้นะnah hanggai bulai dia dong si angang mazas foi naw na chai manga tarong ga surun na ngang manga tarok te hala mani da ada mana pa ada si rose pure ke ka wari do noi jo on the rose tharo ai mona comment thar kera ai address piro rose tharo de no yo mi ne ga tai jo angang yo friend no ning dra sa ya ulah ke song ni ya ni ulah ke lepasคนท้ายโฟนก็ชัดเลยนั่นนะโฟนที่ตัวสมัยนั้นนะฮะที่สมัยนี้ยาวอยู่นะสมัยนั้นก็บอกว่าที่ยาวไม่เนี่ยก็ตาเก็บไว้ตาแต่อะไรเราชัดเลยก็ใช่ไลฟ์ก็ใครตรงนี้มาเลยก็วิดีโออันนี้เชื่อมกับวิดีโออันนี้องค์ทักละกินเนี่ยจะวิดีโออันนั้นเนี่ยวิดีโอจะกรุ๊ปตัวแชร์ต่อrồi cáiกับท่านรวมเนี่ยเตากันนี่ด่าใครต้องเตาเลยแต่เนาะน้องไอเตียมกรุ๊ปตัวแชร์ต่อแล้วก็มีน้องกรุ๊ปตัวแชร์ต่อวิดีโอให้เราจะย่อเลยเนี่ยน้องข้างตัวบ้านเนี่ย
ꯑꯩꯉꯣꯟꯗ ꯒ꯭ꯔꯨꯞꯇ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣꯅ ꯒ꯭ꯔꯨꯞꯀꯤ ꯑꯦꯗꯃꯤꯟꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯒ꯭ꯔꯨꯞꯇ ꯍꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯗꯨꯁꯨ ꯌꯥꯝ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕ ꯃꯥꯜꯂꯦ ꯑꯁ ꯊꯣꯡꯗꯤ ꯊꯣꯡꯒꯥꯏꯅꯗꯕ ꯃꯥꯜꯂꯦ ꯑꯗ ꯒꯥꯔꯤ ꯈꯔ ꯀꯥꯀꯅ ꯇꯧꯋꯦ ꯊꯣꯡꯒꯥꯏꯅꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯌꯩꯈ꯭ꯔꯕ ꯃꯥꯜꯂꯦ ꯖꯨꯝꯁꯤꯁꯨ ꯌꯥꯔꯛꯑꯔꯣꯏꯗꯕꯅꯤ ꯃꯁꯤꯁꯨ ꯍꯩꯃꯥ ꯖꯨꯝ ꯌꯥꯗ꯭ꯔꯦ ꯑꯣ ꯑꯁꯤꯗꯩꯁꯤꯗ ꯒꯥꯔꯤ ꯍꯧꯖꯤꯛ ꯊꯦꯡꯒꯥꯏꯅꯗꯦ ꯒ꯭ꯔꯪ ꯒ꯭ꯔꯪ ꯑꯅ ꯇꯧꯋꯤ ꯋꯥꯔꯤꯗꯤ ꯌꯥꯔꯦꯁꯦ ꯉꯥꯏꯍꯥꯛ ꯆꯠꯁꯦꯕ꯭ꯔꯣ ꯈꯣꯡꯅ ꯅꯣꯏ ꯈꯣꯡꯅꯒ ꯄꯨꯔꯔꯣꯏꯒꯦꯗ ꯍꯧꯖꯤꯛ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯑꯩ ꯐꯣꯟꯁꯦ ꯌꯦꯡꯉꯨꯅꯦ ꯅꯍꯥꯟꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯐꯣꯟꯁꯦ ꯑꯁ ꯌꯥꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯄꯁꯤꯗꯤꯀꯣ ꯑꯩ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯃꯌꯥꯝꯗꯣ ꯁꯤꯗꯩꯗ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯌꯥꯕꯗꯤ ꯌꯥꯅꯤ ꯑꯗꯨꯏꯁꯨ ꯂꯩꯗꯅ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯆꯪꯈꯤꯕꯗꯣ ꯑꯩ ꯉꯥꯛꯇꯪ ꯊꯝꯃꯦꯕꯀꯣ ꯐꯣꯟꯗꯨꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯞꯂꯣꯗ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔ ꯊꯝꯃꯦ ꯌꯥꯏ ꯁꯤ ꯑꯥꯏꯐꯣꯟꯁꯦ ꯑꯩ ꯁꯤ ꯇꯧꯔꯤꯁꯦ ꯑꯥꯏꯐꯣꯟꯅꯦꯕ ꯁꯤꯗꯒꯗꯤ ꯁꯤ ꯑꯥꯏꯐꯣꯟ 6s ꯄ꯭ꯂꯁꯁꯤꯗꯒꯗꯤ ꯏꯁꯤꯡ ꯆꯪꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯒꯨꯗ ꯕꯥꯏ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯍꯣꯏ ꯆꯦꯡꯗ ꯅꯝꯁꯤꯜꯂꯒꯗꯤ ꯐꯩ ꯍꯥꯏꯕꯅꯤ ꯏꯁꯤꯡꯁꯦ ꯏꯁꯤꯡ ꯆꯪꯕꯁꯦꯀꯣ ꯆꯦꯡꯗ ꯅꯝꯁꯤꯜꯂꯒꯗꯤ ꯐꯩ ꯍꯥꯏꯕꯅꯤ ꯍꯣꯏ ꯂꯧꯊꯣꯛꯑ ꯐꯠ ꯐꯠ ꯀꯜꯂꯁꯨ ꯌꯥꯏꯀꯣ ꯏꯁ ꯑꯩ ꯊꯥꯏꯅ ꯐꯣꯟ ꯊꯤꯒꯣꯝꯁꯨ ꯑꯃ ꯇꯥꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯋꯥꯔꯤꯗꯣ ꯑꯗꯨꯕꯨꯗꯤ 1100 ꯇꯔꯥ 1200 ꯇꯔꯥ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦꯕ ꯂꯦꯇ꯭ꯔꯤꯟꯗ ꯐꯝꯃꯤꯀꯥꯟꯗ ꯍꯧꯒꯠꯂꯛꯄꯗ ꯚꯨꯞ ꯑꯅ ꯇꯥꯈ꯭ꯔꯦ ꯑꯁ ꯍꯣꯏ ꯑꯗꯨꯁꯨ ꯂꯣꯏꯔꯀꯥꯟꯗꯅꯦꯍꯦ ꯑꯗꯩꯗꯤ ꯊꯣꯛꯂꯛꯑꯒ ꯆꯦꯔꯪ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯧꯈꯠꯂꯦ ꯕꯨꯔꯨꯔ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯝ ꯐꯔꯥ ꯐꯔꯥ ꯀꯥꯟꯊꯣꯛꯑꯦ ꯌꯨꯝꯊꯛ ꯀꯥꯈꯠꯂꯒ ꯅꯨꯡꯁꯥꯗ ꯉꯥꯏꯍꯥꯛ ꯌꯥꯏꯊꯣꯛꯑꯦ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯏꯁꯨ ꯌꯥꯗꯕ ꯇꯧꯗꯦꯕ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗ꯭ꯔ ꯁꯤ ꯑꯉꯥꯡ ꯁꯥꯇ꯭ꯔꯤꯅ ꯂꯩꯕꯤꯅꯕꯅ ꯁꯥꯔꯤꯅꯦ ꯐ꯭ꯔꯦꯟ ꯈꯪꯉꯦꯅ ꯁꯦ ꯁꯤꯁꯦ ꯑꯉꯥꯡ ꯁꯥꯇ꯭ꯔꯤꯅ ꯂꯩꯅꯕꯅꯦꯕ ꯁꯤ ꯁꯥꯕꯤꯔꯤꯁꯦ ꯃꯩꯇꯩ ꯃꯆꯥ ꯂꯩꯒꯦ ꯌꯥꯏ ꯂꯣꯏ ꯌꯥꯏ ꯑꯁ ꯑꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ G1 ꯑꯅ ꯂꯩ ꯑꯗ ꯁꯤ ꯆꯠꯂꯨꯔꯗꯤ ꯅꯦꯠꯋꯥꯛꯇꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯑꯉꯥꯡꯒ ꯌꯥꯝ ꯂꯩ ꯁꯤꯒꯤꯁꯦ G1 ꯑꯅ ꯍꯥꯏꯌꯦꯕꯀꯣ ꯐ꯭ꯔꯦꯟ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯦ ꯈꯔ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯍꯣꯡꯉꯦ ꯑꯗꯨꯝ ꯕꯔꯥ ꯂꯨꯄꯥ 2,000 3,000 ꯄꯤ ꯃꯩꯇꯩ ꯃꯆꯥ ꯌꯥꯝ ꯂꯩꯕꯅꯦ ꯈꯪꯉꯦꯅ ꯀꯔꯤꯒꯤ ꯚꯤꯗꯤꯑꯣꯅꯣ ꯑꯩ ꯁꯤ ꯁꯦꯝꯃꯝꯃꯤ ꯂꯥꯏꯚꯁꯤꯕꯣ ꯆꯨꯝꯅꯩ ꯂꯥꯏꯚꯅꯤ ꯀꯩꯅꯣ ꯑꯩ ꯌꯦꯡꯉꯣ ꯍꯦꯛ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯅꯦ G1 ꯑꯅꯀꯣ ꯑꯩꯈꯣই ꯑꯉꯥꯡꯒ ꯌꯥꯝ ꯂꯩꯌꯦꯕ ꯁ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯔꯣꯁꯦ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯄꯥꯏꯔ ꯂꯥꯛꯄꯁꯨ ꯇꯟꯗꯤ ꯇꯟꯕꯅꯦ ꯑꯗꯣ ꯀꯩꯗꯧꯗꯧꯔꯤꯒꯦ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯪ ꯈꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣꯕ ꯑꯉꯥꯡꯗꯣ ꯈꯕꯔ ꯂꯩꯔꯝ ꯃꯥ ꯂꯩꯇ꯭ꯔꯦ ꯁꯟꯊꯤ ꯃꯌꯥꯝ ꯅꯦꯠꯋꯥꯛ ꯌꯥꯔꯛꯑꯔꯣꯏ ꯐ꯭ꯔꯦꯟ ꯖꯤꯞꯁꯤꯗꯤ ꯕꯣꯠꯀꯤ ꯑꯣꯏꯔ ꯃꯥꯜꯂꯦ BJPꯒꯤ ꯑꯣ ꯕꯣꯠ ꯑꯁꯤꯗ ꯑꯃ ꯇꯧꯍꯧꯕꯅꯤ ꯅꯦꯠꯋꯥꯛ ꯌꯥꯔꯛꯑꯔꯣꯏ ꯇꯠꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯁꯤꯁꯨ PGꯅꯤ ꯑꯃꯨꯛ ꯂꯩꯅꯕꯅꯤ ꯐꯖꯅ ꯁꯦꯝꯕꯤꯗ꯭ꯔꯥ ꯁ꯭ꯇꯦꯟꯖꯥꯅ ꯁꯤ ꯅꯨꯄꯤ ꯂꯩꯅꯕꯅꯦ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯅꯨꯄꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯗꯦ ꯅꯨꯄꯥꯗ ꯍꯦꯛꯇ ꯂꯩꯔꯀꯥꯟꯗ ꯖꯣꯡ ꯀꯥꯡꯗ ꯌꯨ ꯊꯛꯆꯟꯗꯅ ꯉꯥꯎꯁꯤꯟꯗꯅ ꯂꯩꯌꯦ ꯅꯨꯄꯤꯗꯤ ꯁꯦꯟꯅꯕ ꯂꯥꯏꯗꯅ ꯑꯗꯨꯒꯤ ꯑꯣꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯅ ꯂꯩꯔꯗꯤ ꯅꯨꯄꯥꯗꯤ ꯃꯅꯤꯡꯒꯤ ꯂꯩ ꯑꯗꯣ ꯑꯁꯨꯃꯥꯏꯅꯗꯤ ꯐꯖꯅꯗꯤ ꯁꯦꯝꯕꯤꯗꯦꯕ ꯅꯨꯄꯥꯒꯤꯁꯨ ꯂꯩꯇꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯃꯅꯤꯡꯒꯤꯁꯦ ꯈꯪꯉꯦꯅ ꯐ꯭ꯔꯦꯟ ꯁꯤꯗ ꯑꯉꯥꯡꯈꯩ ꯉꯁꯥꯏ ꯌꯥꯝ ꯗꯥꯟꯁ ꯇꯧꯍꯧꯕꯅꯦ ꯃꯌꯥꯡ ꯃꯆꯥꯈꯩ ꯇꯝꯕꯒꯤ ꯃꯣꯏ ꯀꯣꯂꯦꯖꯀꯨꯝꯕꯩ ꯐꯦꯁꯀꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯅꯦꯠꯋꯥꯛꯁꯦ ꯉꯁꯤꯁꯤꯕꯨ ꯇꯠꯇ꯭ꯔꯤꯁꯤꯕꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯅꯍꯥꯟꯈꯩꯗꯤ ꯁ꯭ꯋꯥꯏꯗ ꯅꯦꯠꯋꯥꯛ ꯇꯠꯄꯅꯦ ꯂꯥꯏꯚ ꯊꯥ ꯌꯥꯗꯕꯅꯦ ꯂꯥꯏꯚ ꯊꯥꯃꯟꯗꯅ ꯆꯤꯟꯐꯥꯁꯨ ꯄꯨꯔꯕꯅꯦꯕ ꯉꯁꯤꯗꯤ ꯂꯥꯏꯚ ꯊꯥꯕ ꯇꯠꯇ꯭ꯔꯕ ꯑꯣ ꯁꯤꯗ ꯗꯥꯟꯁ ꯇꯧꯔꯤꯗꯣ ꯑꯉꯥꯡꯈꯩ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯃꯌꯥꯡ ꯃꯆꯥꯈꯩ ꯁꯤꯗ ꯗꯥꯟꯁ ꯇꯧꯔꯤ ꯄꯥꯔꯛꯁꯤ ꯅꯣꯏ ꯎꯔꯔꯣꯏ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯁ꯭ꯋꯥꯏꯗꯗꯤ ꯅꯦꯠꯋꯥꯛ ꯇꯠꯈ꯭ꯔꯅꯤ ꯆꯨꯝꯃꯤ
ꯑꯁꯤꯁꯨ ꯁꯤꯗ ꯍꯤꯒꯣꯛ ꯌꯨꯝ ꯑꯃ ꯂꯩꯖꯦ ꯄꯗꯥ ꯑꯁꯪꯕ ꯍꯤꯒꯣꯛ ꯑꯃ ꯊꯥꯟꯗꯩꯁꯦ ꯑꯁꯤꯁꯨ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯅꯕꯅꯦ ꯕꯣꯠꯀꯦꯁꯤꯗ ꯃꯌꯥꯡꯈꯩ ꯂꯩꯔꯁꯨ ꯁꯤꯁꯨ ꯁ꯭ꯇꯦꯟꯖ ꯍꯥꯏꯁꯦ ꯇꯠꯈ꯭ꯔꯅꯤ ꯁꯤꯁꯨ ꯄꯤꯖꯤ ꯂꯩꯅꯕꯅꯦꯕ ꯃꯤ ꯁꯤꯁꯨ ꯅꯨꯄꯤꯁꯦ ꯕꯣꯠꯀꯦꯁꯤ ꯂꯩ ꯉꯁꯥꯏꯁꯨ ꯂꯩꯍꯧꯕ ꯋꯥꯔꯤꯗꯤ ꯀꯔꯤ ꯕꯣꯠꯅꯣꯕꯨꯗꯤ ꯈꯪꯗꯦ ꯕꯣꯠꯁꯦ ꯄꯨꯡ ꯀꯌꯥꯐꯥꯎ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯊꯥꯗꯐꯝꯅ ꯀꯥꯏ ꯂꯩꯔꯤꯅꯣ ꯈꯪꯗꯦ ꯑꯁꯤꯒꯤꯗ ꯂꯩꯌꯦꯕ ꯃꯥ ꯑꯩꯁꯦ ꯁꯤꯗ ꯕꯣꯇꯜ ꯆꯜꯂꯤꯕꯅꯤꯀꯣ ꯗꯦꯜꯂꯤꯒꯤ ꯕꯤꯖꯦꯅꯒꯔꯒꯤꯗ ꯊꯥꯏꯅ ꯆꯟꯈꯤꯕꯅꯤꯗ ꯃꯣꯏ ꯕꯤ ꯖꯦ ꯄꯤꯅ ꯇꯧꯔꯛꯄꯅꯤ ꯕꯣꯇꯜ ꯆꯜꯂꯨꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯜꯂꯦ ꯑꯦꯅꯤ ꯋꯥꯟ ꯆꯠꯂꯒꯅꯦ ꯑꯗꯨꯝ ꯐꯣꯇꯣ ꯑꯃ ꯄꯨꯔꯒ ꯑꯦꯗ꯭ꯔꯦꯁ ꯑꯥꯏ ꯀꯥꯔꯗ ꯑꯃ ꯄꯥꯏꯔꯒ ꯗꯦꯜꯂꯤꯒꯤ ꯑꯥꯏ ꯀꯥꯔꯗ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯄꯨ ꯌꯥꯕ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈ꯭ꯔꯦ ꯅꯦꯠꯋꯥꯛ ꯐꯪꯈꯤꯗ꯭ꯔꯦ ꯑꯥꯏꯐꯣꯟꯁꯤꯗꯗꯤ ꯔꯦꯀꯣꯔꯗꯤꯡ ꯑꯅ ꯊꯥꯔꯛꯏꯅꯦ ꯁꯤ ꯐꯩꯅꯦ ꯑꯦꯟꯗ꯭ꯔꯣꯏꯗꯇꯗꯤ ꯃꯁꯤꯁꯤ ꯌꯥꯗ ꯃꯥꯜꯂꯦ ꯑꯥꯏꯐꯣꯟꯗꯅ ꯌꯥꯏꯑꯕ ꯁꯤ ꯔꯦꯀꯣꯔꯗꯤꯡ ꯑꯅ ꯇꯧꯔꯒ ꯍꯣꯔꯦꯟ ꯁꯤ ꯂꯥꯏꯚ ꯇꯧꯗ꯭ꯔꯒꯁꯨ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯊꯝꯕ ꯃꯥꯜꯂꯦ ꯑꯥꯏꯐꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯅꯦ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯅꯠꯇ꯭ꯔꯥ ꯐ꯭ꯔꯦ ꯍꯥ ꯍꯣꯏ ꯑꯥꯏꯐꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯑꯥꯏꯐꯣꯟ ꯏꯕꯦꯝꯁꯤꯅꯀꯣ ꯁꯤ ꯔꯦꯀꯣꯔꯗꯤꯡ ꯑꯅ ꯊꯥꯔ ꯂꯩꯌꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯂꯥꯏꯚꯇ ꯊꯥꯒꯠꯂꯛ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦꯕ ꯁꯤꯗ ꯈꯪꯗꯦ ꯌꯦꯡꯉꯨꯔꯒꯦ ꯌꯨꯝꯗ ꯁꯤ ꯁ꯭ꯀꯨꯜꯅꯤ ꯑꯉꯥꯡꯒꯤꯅꯤ ꯀꯨꯏꯔꯦ ꯍꯥꯏ ꯁꯤ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏ ꯊꯥꯏꯅ ꯄꯣꯠ ꯍꯣꯟꯕ ꯒꯥꯔꯤ ꯊꯧꯕ ꯑꯃ ꯂꯩ ꯃꯥꯅ ꯍꯥꯏ ꯃꯥ ꯑꯁꯤ ꯇꯝꯃꯛꯑꯦ ꯍꯥꯏ ꯅꯣꯛꯅꯤꯡꯉꯦ ꯃꯥ ꯀꯨꯏꯔꯦ ꯍꯥꯏ ꯁꯤ ꯁ꯭ꯀꯨꯜꯗ ꯂꯩ ꯅꯦꯠꯋꯥꯛ ꯌꯥꯗꯦ ꯔꯦꯀꯣꯔꯗꯤꯡꯗꯤ ꯊꯥꯔꯤ ꯐ꯭ꯔꯦꯟ ꯑꯩꯆ ꯗꯤ ꯑꯞꯂꯣꯗ ꯑꯣꯏꯔꯗꯤ ꯐꯅꯤ ꯑꯩꯆ ꯗꯤ ꯑꯞꯂꯣꯗ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯁꯦꯡꯗꯦꯗ ꯌꯥꯗꯦꯗ ꯑꯩꯅ ꯅꯝꯃꯤ ꯃꯌꯥꯝ ꯀꯅꯦꯛꯁꯟ ꯑꯦꯕꯥꯏꯂꯦꯕꯜ ꯑꯅ ꯍꯥꯏ ꯅꯦꯠꯋꯥꯛ ꯌꯥꯔ ꯃꯥꯜꯂꯦ ꯅꯦꯠꯋꯥꯛ ꯌꯥꯔꯦ ꯅꯦꯠꯋꯥꯛ ꯌꯥꯔꯨꯗ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯔꯦ ꯑꯩꯅ ꯈꯪꯕ ꯑꯉꯥꯡ ꯑꯃ ꯂꯩ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯦ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨꯗꯤ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯁ ꯍꯨꯏ ꯈꯨꯆꯥꯎ ꯌꯦꯡꯉꯣ ꯅꯣꯔꯃꯦꯜ ꯅꯠꯇꯦ ꯃꯥꯁꯦ ꯇꯨꯔ ꯂꯩꯃꯟꯗꯗꯅ ꯆꯥꯎꯔꯕꯁꯨ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯇꯨꯔ ꯂꯩꯃꯟꯕꯩꯁꯨ ꯆꯥꯎꯕꯖꯥꯠꯅꯤ ꯃꯥꯁꯦ ꯁꯤ ꯗꯨꯀꯥꯟꯒ ꯑꯃꯨꯛ ꯍꯥꯡꯗ꯭ꯔꯦ ꯕꯣꯠꯀꯤ ꯑꯣꯏꯕꯖꯥꯠꯅꯤ ꯉꯍꯥꯛ ꯂꯩꯔ ꯍꯥꯡꯉꯛꯀ ꯕꯣꯠꯇꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯉꯍꯥꯛ ꯂꯩꯔ ꯍꯥꯡꯉꯛꯀꯗꯧ ꯃꯥꯜꯂꯦ ꯁꯤꯁꯨ ꯅꯨꯄꯤꯒꯤ ꯂꯩꯐꯝ ꯉꯥꯛꯇꯅꯤ ꯅꯨꯡꯉꯥꯏ ꯊꯝꯕꯤꯔꯦ ꯃꯣꯏꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟ ꯌꯥꯕꯅꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯊꯥꯔ ꯆꯠꯂꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯊꯥꯒꯦꯗ ꯄꯣꯠ ꯆꯩꯁꯨ ꯂꯩꯗꯧ ꯂꯩꯇ꯭ꯔꯒ ꯊꯤꯕꯣꯡ ꯑꯃꯃꯨꯛ ꯊꯣꯡꯉꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯀꯩ ꯂꯩꯖꯥꯠꯅꯣ ꯁꯤ ꯔꯣꯁ ꯇꯤꯁꯤꯕꯨ ꯂꯣꯏ ꯄꯣꯡꯍꯥꯡ ꯍꯥꯡꯉꯦ ꯑꯩꯈꯣꯏ ꯕꯣꯠ ꯊꯥꯗꯐꯝꯗꯣ ꯑꯃꯨꯛꯇꯪꯕꯨ ꯎꯠꯄꯤꯔꯒꯦ ꯑꯩꯕꯨ ꯕꯣꯠ ꯊꯥꯗꯔꯨꯁꯤꯔꯣ ꯊꯥꯗꯔꯣꯏꯗ ꯀꯩꯗꯧꯗꯣꯏꯅꯣ ꯕꯤꯠ ꯌꯥꯎꯗꯦ ꯃꯃꯥꯡꯗꯗꯤ ꯕꯤ ꯖꯦ ꯄꯤ ꯊꯥꯗꯧꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃ ꯊꯥꯏꯅ ꯑꯍꯥꯟꯕꯩꯗꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯗꯔ ꯀꯩꯅꯣꯝ ꯊꯥꯗꯔꯨꯕꯅꯤ 2000 ꯀꯌꯥꯒꯤꯗꯅꯣ ꯑꯩ ꯀꯥꯎꯔꯦ ꯑꯦꯝ ꯄꯤꯒꯤ ꯕꯣꯠ ꯇꯧꯔꯗꯤ ꯃꯅꯣꯖ ꯇꯤꯋꯥꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯊꯥꯗꯕꯅꯤ ꯃꯅꯣꯖ ꯇꯤꯋꯥꯔꯤꯗ ꯊꯥꯗꯕ ꯅꯠꯇꯦꯗ ꯕꯤ ꯖꯦ ꯄꯤꯗ ꯊꯥꯗꯕꯅꯦ ꯕꯤ ꯖꯦ ꯄꯤ ꯃꯣꯗꯤ ꯄꯥꯝꯕꯩ ꯊꯥꯗꯩꯅꯤ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯣ ꯑꯩ ꯃꯣꯗꯤ ꯄꯥꯝꯕꯩ ꯊꯥꯗꯔꯤꯅꯤ ꯊꯥꯏꯅ ꯑꯗꯨ ꯑꯩꯈꯣꯏ ꯁꯤ ꯕꯣꯠ ꯊꯥꯗ ꯁꯤ ꯀꯩꯅꯣ ꯌꯦꯛꯑꯝꯃꯤꯁꯦ ꯕꯣꯠꯀꯤ 100 ꯃꯤꯇꯔꯁ ꯀꯥꯏꯅ ꯊꯥꯏꯗꯅ ꯑꯗꯨꯗꯨꯒꯤ
ꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯅꯛꯅꯩꯗ ꯁꯤ ꯌꯦꯛꯏ ꯃꯌꯥꯝꯁꯦ ꯁꯦ ꯕꯣꯠꯀꯤꯅꯦꯕ ꯑꯥꯗ ꯕꯣꯠ ꯇꯧꯕꯩꯅꯦ ꯁꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯩ ꯑꯗ ꯊꯥꯗꯕ ꯃꯤ ꯏꯀꯣꯝ ꯀꯣꯝꯍꯧꯕꯅꯦ ꯍꯧꯖꯤꯛ ꯆꯤꯜꯂꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯥꯛꯀ ꯇꯣꯡꯅꯔꯛꯄꯩ ꯃꯌꯥꯝ ꯍꯟꯅꯔꯛꯄꯩꯀꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥꯅꯣ ꯇꯥꯔꯤꯁꯦ ꯄꯨꯡ ꯑꯃꯅꯤꯅ ꯈꯪꯗꯦ ꯌꯦꯡꯉꯦ ꯑꯩꯒꯤ ꯂꯩꯔꯛꯅꯤꯅ ꯁꯤꯅꯀꯣ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯄꯣꯠ ꯊꯥꯗꯧꯅꯕ ꯃꯥꯜꯂꯦ ꯂꯣꯏ ꯐꯝꯃ ꯈꯤꯜꯂ ꯂꯩꯔꯦ ꯄꯣꯠ ꯊꯥꯗꯧꯔꯝꯃꯅꯤ ꯊꯤꯕꯣꯡ ꯆꯥꯎꯔꯒ ꯈꯤꯜꯂ ꯂꯩꯔꯦ ꯑꯩꯅ ꯂꯩꯔꯝꯕꯗꯣ ꯁꯤꯗ ꯂꯩꯔꯝꯃꯤꯅꯀꯣ ꯂꯥꯛꯑꯣ ꯑꯩꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯗꯧ ꯂꯩꯕꯅꯤ ꯀꯔꯤ ꯂꯩꯗꯧꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯕꯣꯠ ꯊꯥꯗꯐꯝ ꯌꯧꯔꯛꯇꯧꯔꯦ ꯄꯨꯂꯤꯁ ꯀꯌꯥꯝ ꯂꯩꯕ ꯕꯣꯠ ꯊꯥꯗꯐꯝ ꯌꯧꯔꯛꯇꯧꯔꯦ ꯁꯤ ꯈꯥꯖꯤꯜꯂꯤ ꯃꯤꯒ ꯀꯅꯥꯝ ꯂꯩꯇꯦꯗ ꯍꯧꯖꯤꯛ ꯕꯤꯖꯅꯥ ꯗꯕꯜ ꯁ꯭ꯇꯣꯔꯤꯒꯤ ꯑꯇꯣꯞꯄꯩꯁꯨ ꯊꯥꯕꯨꯗꯤ ꯊꯥꯖꯤꯜꯂꯦ ꯍꯥꯏꯕ ꯁꯤ ꯁ꯭ꯀꯨꯜꯁꯦ ꯃꯃꯥꯡ ꯊꯥꯗꯧꯔꯦ ꯑꯩꯅ ꯈꯪꯕ ꯉꯥꯛꯇꯅꯦ ꯑꯩꯁꯦ ꯀꯨꯏ ꯂꯩꯔꯕꯅꯤꯅ ꯄꯣꯠ ꯊꯥꯗꯩꯌꯦꯅ ꯆꯪꯉꯦ कैसे हो भैया लई उधर नोक लई पाए लाइदो कइनो नगा साइ पा हांगे पे बोट की नगा तो मनिंग से थादना हो मैम mai lần tức lăng nghe camera से हाइजर वाने मसी फ्रंट कैमरा से कनान उसेंगे नो खंगदे आई मा Samsung Note 8 megapixel ꯑꯣꯏꯅꯦ ꯃꯥꯅꯗꯤ ꯍꯦꯟꯅ ꯁꯦꯡꯕꯝ ꯊꯣꯛꯄꯅꯦ ꯑꯗꯣ ꯁꯤꯅꯒ ꯍꯦꯟꯅ ꯁꯦꯡꯕꯩ ꯇꯥꯏꯞꯇ ꯋꯥꯈꯜꯅꯒ ꯈꯜꯂꯤ ꯌꯥꯔꯦ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯂꯣꯏꯁꯜꯂꯒꯦ ꯀꯩꯅꯣ ꯍꯥ ꯐ꯭ꯔꯦꯟ ꯂꯣꯏꯁꯜꯂꯒꯦ ꯅꯣꯏ ꯀꯃꯦꯟꯒ ꯏꯕ꯭ꯔꯥ ꯏꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯎꯗꯦ ꯀꯩꯝ ꯊꯣꯛꯂꯛꯇꯦ ꯑꯩꯉꯣꯟꯗ ꯊꯥꯖꯗ꯭ꯔꯥ ꯎꯠꯂꯧꯔꯥ ꯑꯩ ꯀꯩꯝ ꯊꯣꯛꯂꯛꯇꯦꯗꯣ ꯎꯠꯂꯛꯑꯔꯣꯏ ꯌꯥꯔꯦ ꯎꯗꯦ ꯂꯣꯏꯁꯜꯂꯦ